Singjamei Oinam Thingel mapada Imphal turel lounambal kaibadagi Ising Thumjinduna Awaba Mayoknariba Mapham Singda Chief Minister Nongthombam Biren Hakthengnana Chattuna Yengsinkhre social media da thadorapa post amada Chief Minister Biren hai Awaba taraba miyamda mateng pangnaba khongthang khudingmak laukhatlei khudaki oiba emergency sing thengnanaba section thorangi thabak singsu laukhatpa haure authority na lokalagliba khongthang sing asida miyamna su mateng pangbiu haina su Chief Minister Nongthombam Biren na phongturakle hiramasi